Lakle lakle Inspector Tayay 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 ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 1919 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯅꯕꯗꯤ ꯃꯤꯌꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯃꯔꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥꯗꯁꯨ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯥꯡꯀꯛꯅꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯑꯁꯨꯝ ꯁꯄꯣꯔꯠ ꯇꯧꯔꯛꯄꯅ 1,000 ꯈꯔ ꯍꯦꯜꯂꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯝꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯨꯝꯅ ꯃꯤꯌꯥꯝꯗꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯃꯤꯡ ꯗꯦꯗ ꯕꯣꯗꯤ 5 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯁꯤ ꯑꯩ ꯏꯁꯥꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏꯁꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈꯤ ꯑꯩꯒꯤ ꯋꯥꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯒꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯂꯤꯈꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯅꯕꯒꯤꯗꯃꯛ ꯕꯣꯒꯦꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯃꯃꯥꯡꯗ ꯍꯦꯛ ꯊꯣꯛꯂꯛꯂꯕꯁꯨ ꯑꯩꯅ ꯗꯥ ꯊꯧꯕꯕꯨ ꯎꯈꯤ ꯃꯅꯤꯡꯗ ꯊꯣꯛꯂꯛꯂꯕꯁꯨ ꯗꯥ ꯊꯧꯕꯕꯨ ꯎꯈꯤ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯗꯅ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯔꯗꯨꯅ ꯃꯥꯅ ꯃꯅꯤꯡꯗ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯐꯣꯟꯗ ꯃꯍꯥꯛꯅ ꯑꯩꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯗꯨ ꯃꯍꯥꯛꯅ ꯊꯥꯖꯤꯜꯂꯛꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯍꯟꯒꯅꯤ ꯎꯍꯟꯒꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯤꯌꯥꯟ ꯈꯪꯍꯜꯂꯒ ꯃꯥꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯨꯝ ꯆꯟꯕꯤꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯨꯝ ꯆꯟꯈꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯒꯦꯟꯗ ꯇꯝꯈꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕꯒ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯈꯤꯕꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯕ ꯇꯥꯈꯤ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯕꯗꯨꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯕꯣꯒꯦꯟꯗ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯕꯣꯒꯦꯟꯒ ꯑꯩꯒ ꯎꯅꯕꯗꯒꯤ ꯕꯣꯒꯦꯟꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑ ꯅꯪ ꯂꯣꯠꯁꯤꯟꯗꯅ ꯂꯩꯔꯤꯅꯤ ꯅꯪꯁꯨ ꯑꯌꯥꯕꯅꯤ ꯅꯈꯣꯏꯒꯤ ꯇꯥꯃꯣꯆꯧ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯏꯅꯝꯃꯈꯣꯏ ꯂꯩꯔꯤ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯃꯔꯥ ꯂꯩꯕ ꯃꯈꯣꯏꯗꯨꯗꯤꯅꯦ ꯐꯣꯡꯒꯣꯏꯗꯒꯗꯕꯅꯤ ꯑꯩꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯈꯣꯏ ꯏꯅꯝꯃꯈꯣꯏ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯌꯥꯝꯅ ꯀꯤꯖꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯀꯔꯤꯅꯣ ꯄꯥꯝꯃꯤꯁꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯁꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯛꯑꯒꯦ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯑꯩ ꯄ꯭ꯂꯥꯟꯗꯨ ꯈꯪꯕ ꯄꯥꯝꯃꯤ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯄ꯭ꯂꯥꯟ ꯍꯥꯏꯕꯕꯨ ꯃꯥꯒ ꯅꯪꯒ ꯎꯅꯁꯦ ꯍꯥꯏꯗꯅ ꯅꯪ ꯀꯧꯕ ꯇꯥꯔꯦꯗꯅ ꯑꯩ ꯉꯝꯃꯣꯏ ꯃꯥꯒ ꯀꯗꯥꯏꯗ ꯎꯅꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯅꯪꯅ ꯆꯤꯡꯒꯣꯟ ꯑꯃꯗ ꯎꯅꯒꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯎꯅꯁꯦꯅ ꯅꯪꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒ ꯃꯥꯒ ꯂꯝꯕꯥꯅꯕꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯅꯠꯇꯦ ꯃꯗꯨꯗꯤ ꯌꯥꯗꯦ ꯑꯩ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯝ ꯍꯥꯏꯕꯗ ꯅꯪ ꯁꯨꯝ ꯌꯥꯜꯂꯒꯦ ꯁꯤꯔꯣ ꯑꯩ ꯍꯥꯏꯒꯦ ꯌꯥꯝꯅ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗꯅꯦ ꯊꯕꯛꯁꯤ ꯅꯈꯣꯏꯒꯤ ꯇꯥꯃꯣꯈꯣꯏꯗ ꯍꯥꯏꯗꯣꯛꯎ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯅꯝꯃꯈꯣꯏꯗ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗꯣꯛꯑꯒꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯃꯍꯥꯛ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯥꯔꯕꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯎ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯆꯩꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯅ ꯑꯣꯟꯁꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯈꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯛꯄ ꯌꯥꯏ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯩ ꯋꯥꯐꯝꯁꯦ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯅꯈꯤꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯥꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯔꯒ ꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯥꯕꯨ ꯎꯅꯔꯒ ꯑꯩꯅ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯊꯥꯡꯅ ꯊꯤꯟꯖꯗꯨꯅ ꯁꯤꯈꯤꯕ
ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯔꯣꯏ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯔꯣꯏ ꯑꯁ ꯌꯥꯔꯦ ꯁꯦꯖꯤꯅ ꯌꯥꯝꯅ ꯁꯣꯟꯊꯃꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯃꯥꯒ ꯅꯪꯒ ꯎꯅꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃ ꯁꯤꯜꯂꯣ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯇꯅꯅꯕꯒꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯧ ꯃꯥꯅ ꯐꯅꯌꯥꯝ ꯀꯟꯕ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯁꯣꯟꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯁꯣꯟꯕ ꯃꯐꯝ ꯃꯇꯝꯗꯣ ꯃꯗꯨꯒꯤ ꯇꯟꯖꯥꯗꯣ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯑꯣꯠꯈꯤꯕꯒꯤ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯖꯤꯅꯥ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯃꯐꯝꯗꯨꯗ ꯅꯪꯅ ꯃꯥꯕꯨ ꯀꯧ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ ꯀꯩꯒꯤꯅꯣ ꯄꯥꯏꯗ꯭ꯔꯤꯁꯨ ꯑꯣ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯤ ꯀꯔꯤ ꯎꯅꯅꯤꯡꯉꯤꯕ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯦꯡꯕꯅꯤ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯝ 이차 ꯆꯥꯗꯅ ꯑꯩ ꯎꯅꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯈꯪꯉꯤꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯒ ꯍꯥ ꯅꯪ ꯑꯩꯒꯤ ꯏꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯔꯣ ꯍꯥ ꯈꯨꯅꯦꯛ ꯀꯌꯥꯕꯨ ꯅꯦꯛꯆꯔꯒꯦ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯀꯥꯏꯅ ꯅꯪ ꯈꯨꯅꯦꯛ ꯅꯦꯛꯂꯤꯔꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯑꯩ ꯀꯥꯟꯅꯗꯕ ꯋꯥ ꯂꯥꯞꯅ ꯆꯠꯂꯒ ꯎꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯣꯔꯦꯟ ꯅꯈꯣꯏꯒꯤ ꯇꯥꯖꯧ ꯍꯣꯏ ꯅꯈꯣꯏꯒꯤ ꯇꯥꯃꯣ ꯁꯥꯍꯣꯏ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯣꯏ ꯏꯅꯝꯃ ꯑꯅꯤꯃꯛꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯅꯪꯅ ꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯣꯛ ꯅꯣꯏ ꯌꯨꯝꯗ ꯆꯪꯉ ꯂꯣꯏꯔꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯥꯗ ꯑꯃꯨꯛ ꯆꯤꯡꯒꯣꯟꯗ ꯆꯠꯇꯅ ꯉꯥꯏꯅꯗꯅ ꯈꯣꯠꯇꯅ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯒ ꯅꯪꯅ ꯑꯩꯒꯤ ꯁꯛ ꯎꯔꯀꯥꯟꯗ ꯅꯪꯅ ꯈꯟꯈꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯈꯣꯟꯖꯦꯜ ꯑꯣꯟꯊꯣꯛꯑꯒ ꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯥꯈꯤꯗꯥꯏꯅꯦ ꯃꯗꯨ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦꯅꯦ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤꯅꯦ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯊꯃꯣꯏ ꯁꯨꯝꯍꯠꯅꯅꯕ ꯉꯥꯡꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯇꯨꯀꯠꯆꯈꯤ ꯅꯪꯅ ꯑꯩꯕꯨ ꯍꯪꯒꯣꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯑꯩꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯅꯨꯡꯁꯤꯔꯛꯂꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯔꯤꯒꯤ ꯁꯛ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯟꯗꯣꯛꯀꯗꯒꯦ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯁꯨꯅꯦ ꯅꯪꯅꯗꯕꯨꯅ ꯊꯃꯣꯏ ꯁꯦꯡꯉꯕ ꯑꯗꯨꯒ ꯅꯪꯅꯅꯦ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯦ ꯍꯧꯈ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒ ꯌꯥꯅꯔꯗꯤ ꯂꯣꯏꯅ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯂꯧꯅꯕ ꯑꯗꯨꯝ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯅꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤꯅꯕ ꯂꯧꯅ ꯂꯩꯅꯕ ꯑꯗꯨꯃꯛ ꯌꯥꯎ ꯍꯣꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯀꯅꯥꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯒꯦꯅꯤ ꯅꯠꯇꯦ ꯑꯩ ꯑꯣꯛꯇꯕ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯑꯩ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯕ꯭ꯔꯕ ꯅꯪꯕꯨ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯛ ꯂꯣꯠꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯅꯝꯕꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯌꯨꯝꯊꯪꯅꯕ ꯅꯈꯣꯏꯒꯤ ꯗꯥ ꯊꯧꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯍꯧꯗꯕ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯇꯣꯝꯊꯤꯟ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯒꯦꯗꯅ ꯃꯁꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯅꯪꯒ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯈꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯎ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯐꯖꯅ ꯇꯥꯕ ꯍꯩꯔꯕꯗꯤꯅꯦ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯂꯥꯟꯅꯕꯨ ꯈꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯐꯅ ꯉꯥꯡꯂꯕꯁꯨ ꯅꯪꯅ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯃꯤꯠ ꯎꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯀꯅꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯨꯀꯠꯆꯔꯝꯕ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯃꯄꯨ ꯅꯪꯅ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯀꯔꯤꯃꯠꯇ ꯑꯩ ꯇꯧꯒꯗꯕ ꯂꯩꯇꯦ ꯑꯩ ꯏꯆꯝ ꯆꯝꯅ
wari khara sum saning bagi adugidi phone da sunang na dum tori si dum haibi ai kaino ha a chingon da chalaga aduga masimadi khang nang na haibada ai yadre haiduna aina hairakpa matamda nang ni yadradi kari tawrukani haibado madu tangdi nang khakkawn ai nangonda yamna ke khangpiningdi maramdi nang aigi nungsibani aduga ai apama puna manangi na phamdagi phangi hojik sumatam lairi wakhal muna khalaga thokkiba thokdoksing ado nangbu nungsibagi thokkibani haiba wakhal aduda hojik su chamchamna nangna wafam ase nangi imung manungda sengna aiga mari lenge haiba wafam ase haiba kirabasu aigi inakta na khongna thongna laklaga dum loiri gaino nanga iga thungnaradi na khoigi imung manungna kana yetkadorige ha yumthangnabada yum panbe yati haiba leibro khangi nangna nangi nabung amadi nangi nanamasingi mamangda nang ikai aduga aina di madu kariguma mata leiti adudi nanga iga nungsibasi aini hele habase mayak sengna tawi natra kumo karigi khumdrino ha karigi khumdrino nangna ibu no se aribado aigi mai kedigi ayawangam aduga aini yadre heduna aina harakpa matamda nangna yadabasu yaro khangeshu nangna ibu manghanabagi dama kariguma plan khara soidina tawrongani haibe khang police ta tairo ayune police ta tagana tai hayugena nangna khangadabadi kariguma ibu kawraga igi punsi mangna nabagi dama natraga nangna khunek ka tawraga aibu lotion ge kana khanba leiraba simadi khangoi napunsida madugi mangdo mangno nangna nekliba khunek punama makhoi punama amamam toina mafam maduda olhan mangamba aina manghan mangama thobne habse nangna khangadabane aina haribsne nang khak kaugna da thoba nahana khallido onare phari da thoba unedrabasu yare aigi chamchamna da thobaga wafam khrasum tananingbagi tawbane nangi namittagi sintaragliba pido aina mafam asitagi ud adubu naha namittagi napi sintari haibadudi thauba ina mayek sengna khag aibu nangna nungsina yengdabagi nungsidabagi wan nangna nungsibiba ngamdabadagi aigi thamoibu nangna nungsidabagi wan nangna nungsina yengbiraba aigi nungsibase soidena ogen nangi na thamoida aibu nungsiba phawraba aigi nungsibase nangna soidena khagbigadabani aina nangi na famnu minam khibadudi nangbu nungsibagi nangbu pamjabagini masi khaktangni nangna mayek sengna khang ai thamage aduga masimadi khang aina unasi haina hairakpa matamda kariguma yadaba taraba yumse saijin makhaktani lonaris pumna maksing asi nangna ingonda howdagi aina isana yadana chathakibani haiduna pumna maksing ase hairoida sumaina su aigi wadi wa mata ngang photo video khara si thagalmaga ai matam khara du mang khara lori gena kedau durige nupa amaga nupi amaga nungsinabada yum thangnaba aduga yum sajin lonabada nungsinaba yadi haba kana balege nangna ibu mirai bagi wan ai di nongonda nam thak tokibadi nongonda aina asengma ming amadi aigi lefam haikidaba du khaktan nangi na famdadi aina topa minamba lekide adubu aishumine nangna numit aduda mafam aduda ibu kawraga aikhoini sakka khangnagadaba minga khangnagadaba numit aduda nangna tokthorokiba nangi nongna toduna aishu ikaiki namduna ai sahing chaba moina lokhi aina oiba yadrabade kanamatagi ohenba yaro hedina aina mafam aduda nangbunna khawri mekhairaga aina halamdabado mado nangi natindo munna yothraga khalu nangi punchido aina kanbiribane habasi numit aduda aina nangi nakhawri mekhairaga chugondu hundoklamma matamna kanana khangadorige amtam kanana khangdorige naraibakto se shabre ingmriyo adudi khangdadana nangi ijat khara mangudugiro madudine nangna aibu miraibagi aibu ikaiba pibagi yare thamage aina haibu matamda nang soidini yagadam hello karino ina hojik tawgadaba aina mabu kawraga mafam aduda
ꯃꯉꯣꯟꯗ ꯈꯨꯗꯣꯡ ꯊꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯥꯅꯤ, ꯃꯥꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ, ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯕꯅꯤꯅ ꯐꯠꯇꯕ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩ 마부 꼭 외아들어보디 그리 도그네 나트라가나 윰다 작인 장통마다 이놈의 거의 다 먹고 일레 들어봐 맞담다 마기 짜나봐 작인 장다 후합잘라봐 어떡하 뭐 거의 다 이나 장지 자와이도 나 틸로라봐 어두워라봐디 마두워라봐디 장도 자라봐디 막 소이드는 시간에 하두기 맞다 마두다 아이나 하라우는 노까니 아이나 빼는 노까니 아이게 분치부 망은 깁 아이 벌레 가타한 깁 마두기라만 아이나 소이드는 공간 마시나 트라바디 아이게 람빌레이티 하두디 마시 노문이니세 마부 우버 맞담다 마닝도 오이라바수 마망도 오이라바수 마네 핵 톨로빠가 아이 녹신나바다이 아이나 마부 야닝박이 인깃 웃바다이 아두가 아싸 ngasi디 kerolekai simi chikchida mabungani su chatkre manamani su phi selaga karino sakau chatkrira luhong chalira ngasidi tanja simanghan ba kanade adidi yes karino hey karino nang akhoi si changai si 나타봐 ngasi디 우티 통문에 아드가 시나 이로문에 kari uti thongba iromba nate kaino nang hanang maraksibu ai khangni nungsira pura nangba ha injang ga thilisibu nati asok kuini leibudadi ai aina nangondagi chahi 10 ga ni thoyumdo hanbai wani ne noi koi ina kha swai ko chen chen chung sanar kibu wani noi ga kuga nangonde ina khar han gibudo tino loinar tabai wani sahi lenga oramadi adum lengona dana ko chamna dana dum sanar masu yabanida adu radi aigi nungsiba bu sunangna soidana sak khangbirang godamne hariba nangonda ge ina sahi 10 ni thoi man giba sidi ha sahi 10 ni thoi ji yamene koina 10 ni thoi surukudadi noidi taro ondana namagi tambakta leiriba aduna nangna kidang wakhan darak bachai manga taruk surukudadi aidi pakhang ma sawre ai kaino yam 타자는 것이 인장 텔레지가 이노 나이는 그리기노 봐 나도 봐 아이는 좀 비전인데나 싱어봐 많이 싱문이 yam 하버는 인장 집어 아이디 사드리 아드디 자민너세 나도 봐 아이디 허링 할래가 사기 아이가 사육도 저라고 앉아로 보내봐 아다 허지디 작도 자닝들이 봐 어이 독선은 미노 왕앙보다 독선나버네세 이라이라이나 강만 낭기 에티튜드 독선나범요 작통이버 미나 마나 통이빈 창도 짜닝들거디 염루드로 나티 낭긴 장지부 낭나 통어가 낭나 짜닝들이세 거리 마롱이노 나도봐 생문에 에이 기당 짜닝바 왓버기니 오이더벙 앙은우네 인장 잠을 하고 버기라 하이버니다 개인은 바클리도 봐 개인은 나 콩가지 닉 브르게는 도지 개인 나타봐 난 막이 나타보기만 할때 수마이나 레이터 버기니 낭세 미는 강답에 와니 아이기니네 아이기 다져다브라 두기 우하나티 아이 야래 어디 수마이 떨어졌어 낭나 통빈 상세기 망데 낭도 속세 체 아이 낭나 사바도 이 우드리바 나타봐 아이 우티시 그야 밤다봐 그리게 아이 자 시속세 싸워보세 낭이 망데 싸우는 셈 싸우 나타봐 야라니 아이 꼬나 사르기 아이
ꯅꯪꯅ ꯊꯣꯡꯉꯒ 이망 ꯆꯥꯗꯗꯤ ꯑꯩ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣꯅꯦ ꯅꯪ ꯍꯨ ꯍꯥꯞꯆꯜꯂꯝꯃꯗꯤ ꯁꯤꯗ ꯅꯪ ꯂꯃꯟ ꯈꯨꯃꯤꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯨ ꯍꯥꯞꯆꯜꯂꯝꯃꯗꯤ ꯑꯩ ꯑꯝꯇ ꯆꯥꯎ ꯑꯝꯇ ꯆꯥꯎꯕ ꯆꯥꯎꯅꯦ 다토바 그이노 빨리도보 ꯑꯩ ꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯌꯦꯡꯉꯨꯁꯤ ꯅꯦꯜ ꯀꯇꯔꯅꯤꯗ ꯁꯤ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯎꯔꯕ ꯁꯤ ꯎꯔꯕ ꯁꯤꯅꯅꯦ ꯅꯉꯛ ꯁꯝꯁꯤꯗ ꯄꯥꯏꯔꯒ ឆꯠ ꯆꯤꯡꯈꯤꯕꯗꯅꯦ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯧꯔꯤꯗꯨꯗꯒꯤ ꯏ ꯐꯤꯇꯤꯜ ꯀꯥꯞꯄꯒ ꯅꯪ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒ ꯃꯄꯨꯒꯤ ꯂꯩꯀꯣꯜ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯡꯒꯗꯝ ꯆꯥꯎ 다토바 로이나 해도그래 예 ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤ나 ꯀꯔꯤꯒꯤꯅꯣ ꯁꯤ ꯅꯪ ꯂꯣꯏꯍꯩꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯁꯤ ꯂꯣꯏꯍꯩꯗꯣꯏꯁꯤꯕꯣ 다토바 그때기 따기በ니 아이 뭐 юм되게 뭐 러르게 ꯑꯩ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯒꯦ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯑꯩ ꯍꯥꯟꯅꯕ ꯇꯧꯔꯤꯔꯣ ꯊꯝꯃꯣ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯅ ꯑꯔꯥꯛꯄ ꯁꯥ ꯌꯦꯟ ꯍꯨꯏ ꯍꯧꯗꯣꯡꯗ ꯊꯥꯔ ꯊꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯨꯏ ꯍꯧꯗꯣꯡ ꯁꯤꯕ ꯇꯥꯔꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤ ꯅꯪꯒꯤ ꯅꯅꯝ ꯑꯅꯤ ꯑꯗꯨꯒ ꯅꯪ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ 다토바 야래 그수 야오브나 떼바 호이 다토브나 타저드라디 마닝다 타게스 로이나 타오바 나트라가 에이 타비로마수 에이 타롱가세 마닝다 시들 로이나 타몽게 시 합성기게 또시 아두가 시 마닝다 타몽 ꯉꯥꯏꯈꯣ ꯃꯅꯤꯡꯁꯤꯗ ꯐꯖꯅ ꯊꯝꯃꯣ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯦꯡ ꯅꯣꯏ ꯃꯅꯤꯡꯗ ꯅꯪ ꯈꯨꯖꯨꯝ ꯍꯩꯗꯣꯛꯐꯝꯗꯨꯗ ꯑꯩ ꯂꯦꯞꯄꯒ ꯂꯩꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯑꯩ ꯑꯗꯨꯗꯗꯤ ꯄꯨꯔꯛꯀꯅꯨ ꯑꯗꯨ ꯄꯨꯔꯛꯑꯁꯨ ꯅꯪꯅ ꯏꯃꯥꯡꯗ ꯁꯣꯏꯗ ꯍꯩꯗꯣꯛꯀꯅꯤ ꯃꯔꯝꯗꯤ ꯄꯨꯔꯛꯄꯒ ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯎ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯅꯈꯣꯏ ꯃꯅꯤꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕ ꯅꯈꯣꯏ ꯏꯃꯨꯡꯗ ꯑꯩ ꯗꯥꯏꯔꯦꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯏꯟꯁꯥꯡ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯍꯩꯗꯣꯛꯄꯗꯒꯤ ꯅꯪꯅ ꯄꯨꯔ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯇꯝꯒꯅꯤ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯣ ꯑꯩꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯝꯗꯅ ꯁꯥ ꯑꯣꯜꯍꯜꯂꯤꯕꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯩꯕꯨ ꯅꯪꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯅꯪꯅ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯅ ꯁꯥ ꯑꯣꯜꯂꯤꯕꯅꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯥꯎꯒꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯣꯡꯗ ꯊꯝꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯄ ꯉꯝꯒꯅꯤ ꯆꯂꯣ ꯍꯩ ꯍꯣꯔꯦꯟ ꯄꯨꯡ 9:30 ꯇꯥꯗꯥ ꯆꯠꯈ꯭ꯔꯦ ꯖꯤꯅꯥ ꯍꯩ ꯇꯥꯒꯤꯅꯤ ꯑꯁꯨꯛ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈ꯭ꯔꯕ ꯑꯁꯨꯛ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯤ ꯅꯪꯅ ꯍꯦꯛ ꯈꯪꯕꯤꯗꯦꯗ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯅꯨꯡꯁꯤꯔꯒ ꯌꯦꯡꯉꯣ ꯀꯩꯗꯧꯕꯒꯦ ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤ ꯋꯥꯍꯩꯇꯅ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯅꯪꯅ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯂꯥꯠꯆꯔꯝꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯤꯕ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯅꯤꯁꯨꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯐꯦꯜ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨ ꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩ ꯑꯀꯤꯕ ꯐꯥꯎꯈꯤ ꯃꯗꯨꯗꯒꯤ ꯊꯣꯛꯇꯤ ꯊꯣꯛꯂꯦꯗꯅ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯅꯦ ꯗꯥꯊꯧꯕ ꯏꯅꯝꯃꯗꯣ ꯁꯤꯗ ꯂꯩꯍꯧꯔꯤ ꯑꯩ ꯆꯪꯉꯒꯦꯕ ꯗꯥꯊꯧꯕ ꯑꯩ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ
ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯁꯤ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯌꯩꯕꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯇꯔꯪ ꯇꯔꯪꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯅꯨꯃꯤꯠꯅ ꯌꯩꯕꯗ ꯑꯔꯪꯕ ꯀꯥꯕꯒꯨꯝ ꯅꯪꯒꯤ ꯎꯟꯁꯥ ꯄꯨꯝꯅꯃꯛꯇ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯍꯧꯔꯛꯂꯤꯕ ꯏꯊꯛꯀꯤ ꯄꯣꯝꯁꯤ ꯃꯁꯤꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯣꯏꯗꯧꯕ ꯀꯅꯥꯕ ꯂꯩꯕꯒꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯐꯨꯕꯗ ꯃꯁꯤꯗ ꯊꯣꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯗꯥꯊꯧꯕ ꯀꯣꯟꯅ ꯍꯥꯏꯅꯔꯁꯦꯕ ꯏꯅꯝꯃ ꯂꯩꯍꯧꯋꯦ ꯑꯩ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯅꯦꯕ ꯑꯁꯤꯗ ꯀꯣꯟꯁꯦ ꯑꯁꯤꯗ ꯂꯩꯔꯦꯕ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯆꯪꯗꯕ꯭ꯔꯥ ꯗꯥꯊꯧꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯅꯪꯕꯨ ꯅꯝꯗꯨꯅ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯗꯥꯊꯧꯕ ꯑꯩꯅ ꯃꯈꯣꯏ ꯇꯥꯔꯅꯤ ꯗꯥꯊꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯍꯧꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯒꯤ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤꯅꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯤꯠꯅ ꯅꯪꯕꯨ ꯎꯕꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯐꯖꯕ ꯅꯪꯒꯤ ꯅꯇꯧ ꯅꯪꯒꯤ ꯅꯑꯣꯡ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯅꯪꯅ ꯉꯥꯡꯕ ꯅꯪꯅ ꯆꯠꯄ everything ꯑꯩꯅ ꯃꯤꯠꯅ ꯎꯕ ꯃꯇꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯩꯅ ꯈꯟꯖꯈꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯁꯨ ꯑꯩꯅ ꯅꯪꯕు ꯈꯨꯗꯥꯡ ꯇꯞ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯈꯟꯖꯈꯤ ꯑꯩꯅ ꯃꯤꯡ ꯂꯣꯠꯂꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯈꯤ ꯅꯪꯅ ꯃꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯈꯤ ꯃꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯅ ꯎꯈꯤ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯅꯪꯅ ꯃꯤꯑꯣꯏ ꯑꯃ ꯁꯥꯒꯠꯆꯈꯤ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯁꯥꯒꯠꯆꯈꯤꯗꯦ ꯌꯦꯡꯉꯨ ꯀꯅꯥꯅ ꯃꯤꯅꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯁꯛ ꯈꯛꯇꯅꯤ ꯂꯣꯠꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯎꯖꯔꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯎꯔꯤꯕꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯅꯤ ꯃꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯈꯜꯂꯨꯕꯗꯨꯒ ꯑꯩꯅ ꯑꯣꯏꯔꯝꯗꯕꯗꯨꯒ ꯗꯥꯊꯧꯕ ꯀꯣꯟꯅ ꯍꯥꯏꯅꯔꯁꯦꯕ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕꯁꯨ ꯗꯥꯊꯧꯕꯅ ꯌꯥꯕꯤꯗꯦ ꯗꯥꯊꯧꯕ ꯑꯁꯦꯡꯕꯅꯦꯕ ꯑꯩ ꯗꯥꯊꯧꯕꯕꯨ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯅꯨꯡꯁꯤꯐꯝ ꯈꯪꯉꯝꯗꯕꯅꯦꯕ ꯗꯥꯊꯧꯕ ꯑꯁꯦꯡꯕꯅꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯗꯥꯊꯧꯕꯕꯨ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯅꯨꯡꯁꯤꯔꯦꯕ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯗꯥꯊꯧꯕ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯗꯥꯊꯧꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯊꯣꯛꯂꯛꯑꯅꯤ ꯍꯩ ꯅꯨꯡꯁꯤꯕꯗꯕꯨ ꯏꯅꯝꯃ ꯊꯣꯛꯂꯛꯄ ꯊꯣꯛꯂꯛꯇꯕ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯆꯠꯊꯈꯤꯕ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯑꯩꯁꯨ ꯑꯉꯝ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯁꯛꯇꯅ ꯍꯥꯏꯔꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯃꯗꯨꯒꯤ ꯑꯩꯁꯨ ꯈꯨꯗꯛꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨ ꯐꯔꯦ ꯁꯦ ꯑꯃꯨꯛꯀ ꯍꯥꯏꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ ꯁꯤ ꯗꯥꯊꯧꯕ ꯑꯩꯕꯨ ꯊꯥꯖꯗꯕ ꯇꯧꯒꯅꯣꯕ ꯁꯦ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯅꯝꯃ ꯍꯣꯏ ꯊꯣꯛꯂꯛꯑꯅꯦꯕ ꯌꯥꯔꯦ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯍꯣꯏꯕ ꯗꯥꯊꯧꯕ ꯑꯩ ꯍꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯣ ꯏꯅꯝꯃ ꯊꯣꯛꯂꯛꯑꯦ ꯏꯅꯝꯃ ꯑꯩ ꯂꯥꯛꯑꯦ ꯁꯤꯒꯤ ꯈꯨꯖꯨꯝ ꯍꯩꯗꯣꯛꯑꯕꯅꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯁ꯭ꯋꯥꯏꯁꯤ ꯉꯨꯔꯨ 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 ꯇꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯏꯗꯨꯕꯨ ꯅꯠꯇꯦ ꯏꯅꯝꯃ ꯑꯁꯤꯗꯩꯗ ꯑꯩꯅ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄꯗꯨꯗ ꯑꯁꯤꯗ ꯍꯨꯏ ꯑꯃ ꯂꯩꯔꯝꯕ ꯑꯗꯩꯗ ꯍꯨꯏꯗꯣ ꯑꯗ ꯑꯩꯅ ꯍꯩꯗꯣꯛꯄꯗꯨꯗ ꯃꯥꯅ ꯀꯩ ꯆꯥꯕꯗꯨꯗ ꯑꯩꯅ ꯍꯨꯏꯗꯨꯁꯨ ꯉꯥꯡꯉꯝꯕꯅꯤ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯟꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯏꯅꯝꯃ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ ꯂꯥꯛꯑꯣ ꯑꯩꯕꯨ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯃꯤ ꯑꯃ ꯂꯩꯒꯨꯝ ꯇꯧꯈꯤꯗ ꯏꯅꯝꯃ ꯀꯅꯥꯝ ꯂꯩꯇꯦ ꯀꯩꯅꯣ ꯊꯥꯕꯜ ꯐꯔꯤꯁꯤꯗꯤ ꯑꯗꯨꯕꯨꯅꯦ ꯁꯤꯒꯤ ꯂꯐꯨ ꯃꯔꯨꯝꯁꯤꯗ
ꯂꯩꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯕ ꯏꯅꯝꯃ ꯂꯥꯛꯑꯣ ꯀꯅꯥꯝ ꯂꯩꯇꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯩꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯉꯣꯟꯗ ꯑꯩꯅ ꯀꯦꯁꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯅ ꯗꯣꯔꯣ ꯗꯣꯔꯣ ꯇꯧꯗ꯭ꯔꯕꯗꯤ ꯃꯥꯒ ꯑꯩꯒ ꯎꯅꯕꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯑꯩꯅ ꯅꯝꯗꯨꯅ ꯄꯨꯔꯛꯍꯟꯈꯤ ꯃꯥꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯡꯂꯨꯕꯗ ꯀꯔꯤ ꯃꯥꯡꯖꯕ ꯀꯔꯤ ꯇꯣꯡꯖꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯕꯣꯒꯦꯟꯒ ꯑꯃꯨꯛ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯇꯥꯟꯅꯈꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯥꯟꯅꯒꯗ꯭ꯔꯕ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯈꯪꯗꯦ ꯑꯩꯅ ꯅꯪꯒꯤ ꯑꯌꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯏꯟꯁꯥꯡꯗ ꯑꯩꯅ ꯍꯨ ꯈꯔ ꯍꯥꯞꯆꯜꯂꯒ ꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯁꯥꯡꯗꯣ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯍꯥꯏꯒꯠꯂꯛꯈꯤ ꯃꯥ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯕꯨꯛ ꯐꯠꯇꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯨ ꯍꯥꯞꯆꯜꯂꯒ ꯄꯨꯔꯨꯕꯗꯣ ꯃꯅꯤꯡꯗ ꯃꯥꯅ ꯍꯨꯏ ꯍꯧꯗꯣꯡꯗ ꯊꯥꯎ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯂꯥꯞꯅ ꯂꯪꯊꯣꯛꯂꯒ ꯏꯃꯨꯡꯗꯒꯤ ꯑꯩꯅ ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯈꯔ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯊꯥꯖꯈꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯑꯗꯨꯗ ꯃꯥ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯍꯣꯔꯦꯟ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯕꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤ ꯏꯅꯝꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒ ꯎꯅꯕꯗꯨꯗ ꯑꯩꯅ ꯈꯜꯂꯛꯈꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯥꯕꯨ ꯃꯊꯦꯝ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯍꯥꯛ ꯑꯩꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯈꯔꯁꯨ ꯌꯥꯅꯤꯡꯉꯕꯅꯤ ꯑꯁꯦꯡꯕꯔꯥ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯝꯊꯥꯛ ꯑꯗꯣ ꯃꯉꯣꯟꯗ ꯇꯧꯁꯤꯜꯂꯨ ꯀꯦꯁꯟꯅꯗꯅ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯛꯀꯅꯤ ꯍꯦꯛ ꯍꯥꯏꯔꯕ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯥꯕꯨ ꯈꯪꯍꯟꯒꯅꯨ ꯑꯗꯨꯒ ꯑꯩꯒ ꯅꯪꯒ ꯁꯨꯝꯅ ꯎꯅꯩ ꯊꯦꯡꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯁꯨ ꯃꯥ ꯈꯪꯍꯟꯒꯅꯨ ꯁꯤꯕꯨꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯩ ꯑꯗꯨꯒ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ ꯀꯔꯤ ꯊꯕꯛ ꯂꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯅꯣꯡꯊꯣꯛꯎꯔꯁꯨ ꯀꯅꯥ ꯎꯅꯔꯤꯅꯣ ꯑꯗꯨꯒ ꯃꯥ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯣ ꯀꯔꯤꯝꯇ ꯐꯪꯕ ꯅꯠꯇꯦ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅꯅꯦ ꯃꯥꯅ ꯐꯠꯇꯕꯗꯨꯅ ꯃꯤꯁꯨ ꯐꯠꯇ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯃꯥꯅ ꯄꯪꯈꯟꯗ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯖꯧꯈꯣꯏꯗ ꯑꯗꯨꯒ ꯅꯈꯣꯏ ꯏꯅꯝꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯒ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯁꯥꯒꯠꯆꯔꯤꯕꯁꯤꯗ ꯅꯪꯅ ꯉꯝꯗ꯭ꯔꯕꯁꯨꯅꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯀꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯊꯦꯝꯂꯒ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤ ꯁꯦ ꯊꯥꯖꯧꯁꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯨ ꯕꯣꯒꯦꯟ ꯅꯪꯅ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯅ ꯅꯪꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯣꯜꯂꯒ ꯅꯪꯒꯤ ꯏꯖꯠ ꯃꯆꯥ ꯑꯃꯇꯪ ꯁꯣꯛꯈꯤꯕꯗ ꯑꯩꯅ ꯃꯗꯨꯗ ꯅꯥꯆꯨꯡꯒꯗꯕ ꯅꯠꯇꯦ ꯅꯪ ꯍꯤꯡꯂꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯀꯔꯤ ꯍꯣꯡꯂꯒꯦ ꯑꯩ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯃꯛ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯅ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯃꯁꯤꯅ ꯃꯥꯅ ꯅꯍꯥꯛꯀꯤ ꯏꯖꯠ ꯁꯣꯛꯈꯤꯕꯗꯨꯒꯤ ꯑꯩꯅ ꯏꯖꯠ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯃꯗꯨꯗ ꯑꯩ ꯈꯨꯠ ꯑꯁꯤꯅ ꯏꯈꯦꯡꯇꯅ ꯊꯜꯂꯕ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯀꯔꯤꯅꯣ ꯕꯣꯒꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤꯕ ꯇꯤꯟꯅꯔꯛꯂꯤꯕꯁꯦ ꯌꯦꯡꯉꯣ
ꯅꯪꯒꯤꯅ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯅꯒꯗꯕꯅꯤ ꯇꯤꯟꯅꯒꯗꯕꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯃꯗꯨꯗꯒꯤ ꯃꯊꯪ ꯅꯨꯡꯁꯤꯕꯒꯤ ꯎꯍꯜꯗꯨ ꯈꯪꯅꯔꯀꯥꯟꯗ ꯅꯪ ꯑꯩꯅ ꯂꯦꯞꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯕꯨꯒꯦ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯅꯪꯒ ꯑꯩꯒ ꯊꯃꯣꯏ ꯄꯦꯠꯊꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯊꯃꯣꯏ ꯅꯨꯡꯒꯨꯝꯅ ꯀꯟꯁꯤꯟꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯪꯅ ꯏꯖꯠ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯑꯩ ꯍꯣꯔꯦꯟꯃꯛ ꯊꯦꯝꯃꯒ ꯌꯦꯡꯉꯒꯦ ꯃꯥ ꯉꯔꯥꯡꯗꯤ ꯌꯥꯅꯤꯡꯕꯅꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯦ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛꯇꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯒꯨꯝꯁꯤ ꯑꯩ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯂꯣꯟꯅ ꯆꯠꯊꯒꯗꯕꯅꯤ ꯁꯨꯝꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯃꯒ ꯑꯩꯈꯣꯏ ꯂꯥꯛꯈꯤ ꯃꯐꯝꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯤ ꯅꯪꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯏꯗꯅ ꯁꯣꯛꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯎꯔꯨꯕꯗ ꯑꯩꯁꯨ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯍꯦꯛ ꯃꯐꯝꯗꯨꯗꯅꯤ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯇꯨꯡꯗꯒꯤ ꯐꯠ ꯂꯥꯛꯄꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯔꯀꯥꯟꯗ ꯗꯥꯊꯧꯕ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯦꯀꯣ ꯍꯣꯏꯕ ꯗꯥꯊꯧꯕ ꯌꯥꯔꯦ ꯀꯩꯗꯧꯕꯒꯤ ꯑꯗꯣ ꯅꯣꯏꯒꯤ ꯇꯥꯖꯧꯈꯣꯏꯗꯣ ꯑꯩꯉꯣꯟꯗꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤꯗꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯖꯟꯒꯦꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯪ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯅꯣꯏ ꯅꯃꯗꯒ ꯋꯥꯔꯤ ꯁꯥꯔꯨ ꯆꯠꯂꯕ ꯅꯣꯏ ꯅꯃꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯑꯁꯣꯝꯒꯤ ꯑꯉꯥꯡ ꯊꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯀꯥꯏꯅ ꯍꯥꯏꯔꯝꯗꯧ ꯃꯥꯟꯕꯩ ꯋꯥꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅꯁꯨ ꯗꯥ ꯊꯧꯕꯗ ꯅꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯣꯛꯇꯤ ꯅꯣꯛꯂꯛꯇꯕ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯃꯅꯤꯡꯗ ꯁꯨꯝ ꯂꯩꯉꯩꯗ ꯊꯧꯕ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯀꯔꯤꯅꯣ ꯃꯅꯥ ꯃꯅꯤꯟ ꯏꯔꯥꯏ ꯅꯥꯏꯗꯦꯗ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯕꯣ ꯁꯤꯅꯤꯗꯅ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯁꯨꯛ ꯃꯩꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯗꯕꯅꯦ ꯑꯗꯨꯒ ꯑꯩ ꯁꯛꯁꯤ ꯎꯕꯗ ꯃꯣꯏꯗꯤ ꯀꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯖꯥꯅꯤꯗꯅ ꯑꯗ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯇꯩꯃ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯟꯗꯛꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯑꯔꯨꯕ ꯆꯠꯀꯗꯕꯗꯣ ꯆꯠꯇ꯭ꯔꯦ ꯏꯔꯥꯡꯁꯤꯅ ꯑꯩ ꯈꯔ ꯂꯩꯔꯒ ꯆꯠꯂꯒꯦꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯩ ꯍꯣꯏ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯇꯥꯅ ꯂꯩꯌꯨꯀꯣ ꯉꯥꯎꯁꯟꯅꯅꯨ ꯒꯥꯏꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯀꯥꯎꯔꯣ ꯅꯨꯡꯉꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯗ ꯊꯧꯕ ꯐꯝꯃꯣ ꯂꯦꯞꯀꯅꯣ ꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯌꯥꯝ ꯐꯝꯍꯟꯅꯤꯡꯉꯤꯅꯤ ꯁꯤꯗ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯁꯨꯝ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯀꯩꯅꯣ ꯐꯝꯃꯁꯨ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯁꯤ ꯐꯝꯃ ꯂꯣꯏꯔꯦꯅꯦ ꯁꯤꯗ ꯅꯠꯇꯦ ꯁꯤꯒꯤ ꯎꯈꯣꯡꯁꯤꯗ ꯁꯤꯗ ꯐꯝꯃꯣꯕ ꯀꯩꯅꯣ ꯍꯥꯏꯁꯨ ꯎꯈꯣꯡꯁꯤ ꯐꯝꯃꯣ ꯀꯥꯏꯅ ꯐꯝꯃꯒ ꯎꯊꯛꯇꯩ ꯅꯨꯡꯗꯨꯝꯒ ꯊꯥꯗꯣꯔꯛꯇꯣꯏ ꯆꯠꯂꯝꯃꯤ ꯅꯪꯒꯤꯁꯤꯕꯣ ꯅꯠꯇꯦꯕ ꯗꯥ ꯊꯧꯕ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯟꯅꯒꯨꯝꯁꯤꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯔꯒꯅ ꯆꯠꯂꯁꯤꯔꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣ ꯐꯝꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ ꯐꯝꯕꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯥꯔꯦ ꯎꯒꯤ ꯎꯈꯥꯗ ꯐꯝꯕꯁꯤꯗꯤ ꯄꯥꯏꯄꯨꯅ ꯐꯝꯗꯤ ꯐꯝꯒꯅꯣ ꯍꯥꯏꯕꯅꯤ ꯎ ꯑꯀꯪꯕꯒꯅ ꯀꯣꯛꯇ ꯇꯥꯔꯛꯑꯗꯤ ꯀꯣꯛꯇ ꯌꯨꯡꯉꯗꯤ ꯃꯤ ꯁꯤꯅꯦꯅ ꯑꯗꯨꯅꯅꯦ ꯐꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯎ ꯃꯁꯥ ꯈꯥꯛꯇꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯏ ꯃꯈꯣꯡꯗ ꯐꯝꯃꯗꯤ ꯅꯣꯡꯃꯪꯉꯗꯤ ꯎꯈꯥꯗ ꯐꯝꯕ ꯌꯥꯗꯦ ꯕ꯭ꯔꯖ ꯇꯥꯔꯛꯑꯗꯤ ꯁꯤꯗꯣꯔꯤꯅꯤꯅꯦ ꯍꯣꯏ ꯗꯥ ꯊꯧꯕ ꯀꯩꯅꯣ ꯅꯪ ꯂꯥꯞꯅ ꯂꯩꯗꯨꯕꯣ ꯁꯤꯗ ꯂꯥꯛꯎꯗꯅ ꯁꯤꯗ ꯍꯣꯏ ꯆꯪꯉꯛꯀꯦ ꯑꯩꯅ ꯃꯥꯡ ꯑꯣꯟꯁꯤꯜꯂꯒ ꯐꯝꯒꯦ ꯀꯩꯅꯣꯅꯤ ꯑꯩꯅ ꯃꯊꯛꯇ ꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯀꯩꯅꯣ ꯑꯗꯒꯤ ꯉꯝꯈꯠꯂꯒ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯦ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯥꯡꯗ ꯌꯦꯡꯍꯧꯗꯕꯒꯤ ꯃꯐꯝꯁꯤꯗ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯃꯥꯡꯗ ꯌꯦꯡꯖꯒꯦꯕ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯟꯕꯨ ꯇꯟꯖꯜꯂꯤ ꯅꯍꯥꯟꯃꯨꯛꯅ ꯊꯥꯊꯤ ꯇꯧꯏ ꯉꯁꯤꯅ ꯑꯃꯨꯛ ꯂꯨꯅ ꯇꯧꯏ ꯀꯔꯤ ꯇꯧꯔꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯔꯦꯕ ꯍꯧꯈ꯭ꯔꯕ ꯋꯥꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯑꯁꯦꯕ ꯑꯗꯣ ꯖꯤꯅꯥ ꯅꯪ ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯂ ꯅꯪꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯁꯨꯝ ꯊꯥꯖꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯀꯣ ꯊꯥꯖꯕ ꯍꯥꯏꯐꯦꯠ ꯑꯩꯅ ꯊꯥꯖ ꯐꯠꯇ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯦ ꯇꯟꯖꯥꯁꯤꯗ ꯆꯪꯁꯜ
ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯀꯩꯅꯣ ꯅꯪ ꯅꯃꯤꯠ ꯌꯨꯡꯈꯠꯂꯒ ꯀꯅꯥꯗ ꯅꯪ ꯌꯦꯡꯉꯤꯗꯨꯕ ꯇꯨꯡꯗ ꯂꯩꯔꯝꯃꯤ 남탁 강렬아 타도 그렇게 타도봐 아이 타도 너비도 타도 그렇게 나 코인에 남탁도 두는 뭐 펌프죠 타도 식 타도 그렇게 타도봐 누구라지 지나 남탁 그러기 남탁 낭내 인건데 남탁도 그리비두디 그러기 지나 pobro 지나 시 낭나 아이고 빵한 기봐 아이고 나컷비나 들어 마시니 살 받들어봐 망나 애기 뿐치부 망한 바 앵원의 남탁 떠우기박이다마 아이는 마판마드다 마부 꼭 통라가 목인기 맞대인 걸로 인하나 마판마드다 마기 뿐치 아이코이네 로이심기 마삭 강내나마 마판마드대기 농가마 콜라가 마마이드 한잔 투가이기 마기 가리에도 수 아이코이나 싱가두기 로카하마다 아이코이나 마 가리에도 인터키면 어떡 마판마드대기 아이코이나 가리다 목인가 떠러가 보라 아마다 마하고 합잘라가 마판마드대기 아또빠 마판마마다 못 부러라가 징고나마다 아이코이나 혼독도나 탐람만 아두부 아이기 타보이데 까리수 뺀다바 까리수 농아이다바 까맣다 라이다 마학나 아이브 롱남드나 아이기 뿐시브 라이카따 한키 아이기 뿐시브 라이카따 한키 아두부 나학나 떠리바 타박도디 아파바 나티 톨리바 더도두기 마땅다 능나 폴리스기 마땅 로롬바 따라바디 마학구 짭짭아 제락 비르마소도 먹야바 아두부 아인메노 쿠토 파신누나 능나 또부두디 그리가나 그도리 혹시 너코이니 눅시나레 하이 나티 केस असीद नखोइनी पुलब यावरगा लेरे हौजिकति नखोइ फादबा यार नखोइना तौजखिबा थबक अदुना नखोइबु मरा लेबा हाइबदु उरहेलेदना मसिगुम्बा थौदो अमा थोलकपा मतमदा इमुंग मनुंगदा पाउ पीगदबा पुम्नमक्का करी तौरगा फगदगे हाइबदु खनगदबने पुलिसका तानगदबने अदुदि नतदना नंगना तौरिबा थबकसिनबो अफबने हाइना खनब्रा सर चुम्मे अदुबो मांगजखरसनु पुन्सियासे सर आई 그리스도 인간나발 레이트리사 시라버수 야레사 아이고 마띵 자바 째락 비비요 또보다디사 보겐부 여혼 비겐 보겐디 마학 마라 레이타바 마학다디 여혼 비겐 나티사 아이쇼 마기 마마이 마미 투가이바 아이 로이네 야오이 탕 한 팀노다 이나 팀노네 사 에코이니부 파비요 개쇼상데 탐비요 사 कैसु कायबा लेते मखोइगो म फत्रबो माइका म हालगा पुंची सु पक्कै सुमसंग का थोकथुनो लेखिबदि सर कैसु कायबा लेते सर अदुगा सर अखोइ अनिबु फत्रबो महकबो हातपगिदमक थौरी थुदुन ngaksamdo फारसी तौदुन हातकनि हारबसु अखोइ अनि कैसु चेंजर हाय सर अखोइबो हातपियो सर नते बगे मदुदि आइना पिरकदब चेरा पुलिस अखोइना मी हातपा मीबु सेंटेंस टू डेथ अखोइना पिबे याबना आइन की मतुगिना करी तोरकदगे हाबदुदि केस अमा लखलगा केस तुगी मतुगिना पिरकदब अदुदि गाड़ी तो कखन बतौश दमै सर करीनो ने नखोइदे करीनो पुलिस ना दुम तौरदि नोय ने दुम हुजिकसु नुक्सिना ना दुम थुंगनाबा याबदबो करीना नखोइना मी मु हालु रबनि ना नोय मु फादबा याररोइदो अस उपाय लेते करीदा काका खियोने करीनो सिदैदि कोना पिरकपा चेराक तो नोय मु लौजबा ताबनि करीनो ने खगमै रोना हरदबो सर लीला पार्टी करीनो अखोइना हाइजरिसे चुमबो वाफमनि करीनो ने सर सिसु करीनो केस मयाम पारकपदगी नोमै खरका खंगजालकपदगी अखोइसु खंगजाबनि दे सर करीनो अदुदि सर लीला पार्टी लेबि होकिद्र करीनो लीला सो लोरबनि न करीनो सर करीनो मेकअप थादो होकिद्र सर करीनो ने खगमै वरिसि तारुबदो नुंसिबमसु फावि कमनिंगबमसु फावि करीनो मी हानिंगबो गाइसो दुम फावि अदु करीनो द एनगी मयाचिद करीनो नोइनि मी हातरदि करीनो नय इनाव खगमै ततना हाइदोनो करीनो हालमदर जे खोइदर करीनो करो इंगोंदो पाउ पिरमदि मा फारगा
करूनो कहनो कसुम संग थम मोइनी नोइनी से नुंगसिनन करूनो थुंगनब यादरने हे अदुगी वाबदे करिनो कसुम संग लेरगा दुम चेकपन वांग मदे करिनो इसे संगना बताबनी करिनो नखोइसु वखन खरा खलोने सिदगी करिनो मी हार पर तुप थबक तुदी याब नते मोइना फत्रसु करिनो नखोइदी फरिब नत्रने इमुंग मनोन वागदोरिदो नोइ करिमदा खंदब्रा खंगदे यारे कारो गरीदा कारो से कारो करूनो नहीं आई जोई कुमारा सर करूनो खोइसु चनब तौजिरा है सरते करूनो अदुदी ननाय खोइ मुक योगजनब तौरगिरे करूनो सरबी मतेंग पांगबिबगिदमो हानिंगा लेतने थगचरी करूनो मतुंग मनाउ सोदुम करी करूनो अखोइद हाइबे याब दुम हाइबिरो करसु सारगी मतुंग इंजरगा खोइसु करूनो केस कायदु खरगा तमजदरो खोदर तरगा स्टार जे हुंखक नबजि पेंद्रे नै सोम नाकद करूनो अरे खुदोंदगी हौर करूनो लवाय बहु चबाक अब्द नंब याब्रे इंजगे करीनो मसेगी लीला पार्टी की सरसिना मागी हौनाबि गमै सर गाड़ी थोनो बतो फनी सर Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. Tagachari Hanana Sige Inspector Tayai, Lishing Amaga, Chamaga Taragani Pan Subatangka, Tabiri Sing, a Sigitanka Tabiraga Dongi Tamoida, Karifawi Wagi, Dona Pibirova, feedback, comment, Karatetano Pazagi. Masigi wari loisilak saruk kamdo bibagi tabiriuga mayamna feedback pibirok bakra tetano pazagi koirom nibidita thagachari ngasigi wari se yamna nungai thawna di jina si thamoi sena di nuksibane adubu jina na di nuksiba ngamde yes nuksiba ngamda bani nuksida adu pailite adubu mana nukside harga zumana magi aningba pamba haibatare niko adu mana ngamna ba mana khangiba wakhandu adu fatte haitare ni anyway thagachari hanana adu afaba loksan biyo mayam punomak thagachari hanana sagidama. Thank you so much. Angobi Devi Sagolon Ima Angobi Thagachari, Sanjamam Tomishna Thagachari, Lam Robita Thagachari, Sonila Ishram Thagachari, Savir Thagachari Hana, Ranibla Lisangtim, Beman Devi Thagachari Suni, Laishram Thagachari, Tangjamanjana, Angbiton, Nong Tombam, thank you so much. Thagachari, Mani Tombi, Yumnam Thagachari, Suni Laishram, Orisita Bada, Misak Amabudi, Luxing Wani. Okay. Thank you so much, Tangjamanjana and Sonila Ishram, Thagachari Sabir, Thagachari Binodini Kumdram, Thagachari Gangmai, Natapire. See, what is the Warushin Sarugamani Habitarin? Thank you so much. Son of the young Wavaitar. Bet Savas, you don't bet Savas the Sangbo, how, why? Thagachari
Deben mai tai thaga chari ai bi mangang ki khang mai tat ai phat na listen laga mai so wari ma hai ho bu do hai tare thank you so much yam ngai je ai khoi gi sida title am tho i je khoi gi sida yaw bi ri ba sing hai tare YouTube live streaming de yaw ri sigi ID hap to ban hap tre hap mi sing de khoi no masak khang ba me am thole hai tare yam ngai je sa gi ID sing ma dum hap pa ngai je thaga chari hanana aduga nami ton thaga chari thank you thawbagi mong sidadi hairu ragadi hat khibase yam ngai na adabu moi ni jail da changi dinu ko na police ki mating lobi ai haibaduni hai tare so thaga chari hanana jit laishram live jobi renga si ajit thaga chari khaidem thoi thaga chari ya loi kre yes 당점 언제나 아무자우 깜밤 다그처리 하나나 아두가 브라제소리 타켈 장밤 다그처리 아무자우 깜밤 아이 ngasaidi tayai sanabana maram orkanda inauda ai kanodu thaban nangkide adubu inau aina athengbada inauda aina thajarani 다그처리 브라제소리 타켈 장밤 다그처리 kanabu khangba ngamgani Nopa dugi maung du su masum mane thaga chari kani bula lai sang dem aduga sosila sena thaga chari angobi soro khabam thaga chari madam sabir mabam thaga chari somokanta thaga chari loin senga kare kavita naurem thaga chari manbi thodam thank you so much memcha yendrem bam thaga chari kuraija memi Jinagi wakal sisung aktabangam de makok su taudre makok taraga khanga kane hai tare bemcha hidang stagachari atheng ma fawo de tajari tapire thagachari hanana yung khaibam helen thagachari sunita devi aduga lucia som thagachari elangam robita manitombi aduga majau kamam thagachari khambiton sana bet chab se on thono man kre wari sen waga du tapna ngangam ga khangkan ga kangkhat pado dhap tu tauri ne bi somna kan de ko acting do khar mana bana tawjari jani do mali ro mandri ado madam lalita na mera pon thaga chari asigi episode am nungai jinagi na tapire yes tabak to lo na yadra bas thamoi de pele na okay thaga chari rani wala lisang dem thank you so much SK Nawaz thaga chari loira mena makok tabi se khele ni thauja thaga chari samai to biro khelen ni thauja khusem radio app download to do base Naulo si yadi yani kamai yani hai kana khoi phone masen khusem ayabam dagi kapadi yani ba adu yadra Manipur online radio do dum download to bio adu chama nei dum online radio do khoi application do budi tonga leba ko adu soidena adum download to ga tabio dum yani Manipur online radio adu da dum yaw bane khoi diamond gi kano se ani yaw bane amadi video ne do video do de khoi link hap tri bane adu ga click to biraga de khonjel se dum taba phang bigan he radio ga chamana na hai tare huju phaw gi de thagachari binodini khomdram madam thagachari hoi pauta kharga dum hapcha bane hai batare thagachari amujau ai soidena pijarake inau gi do ai na sai te ai gi wari kan iring ai manung da oiba aduna ai ngamjade aduga matam du da hai batare inau thagachari konthojam tambal debi thagachari shortchan thank you so much Sunita Ilamam Rovita yung kaibam thagachari punamak thank you so much SK Nawaz apaba yai phaba punamak oimina se myam thagachari khoirom nebidita thagachari hayeng anobo wari mong pujarake kari wari go deno khangdri hayeng ge wari su wari sagat da ko ka jeng ngau che le hai tar mi hat pagi case me am lei bai tare maram di malem se mi hat pe case me am si me am par ga lei bani na dum kok se me am di yaw li ba da nuai ta ba su yawi phajada ba su yawi Puning loksing oi ba basu yawi aduga ta ba de hangoi ba phajada basu yam yawi adu mo da pangli dali salur ma yam je dum ki din chen gi dran ta bi roi dran na so wa je hai taren adu thank you so much thagachari anana ponma mapu ngase gi delusion jabe ya ba luxury na roi na 90.0 wa hong radio da ta bi ri sing mai bel sing maroma pang khoi ponma mak lusion jabe gi ya ba luxury aduga ayu ki pung nipan makhai ta ba matam da koi thorom se mok lantok chagani adubo hojik SK TV da aduga high school dadi thoroma se lepa leitena makha ta na dumak sa thajaki gani miyam gi damak aduna
tumba yadaba makhai di SK TV da changbiro aduga adom ngahaktang orso pothana na bagidama honazarke English movie pungning loksing oi ba yaba faba ma thajarke haitare so thank you so much afaba yai faba oi minar singa sigi di matang solution jabi yaba logjari punamapu thagachari hayeng wari anoba moga loina na pujarake punamapu khurumjari sanalai pakiramdam kanglai pangna yai fare matam punamakta yai fare punamapu khurumjari